Madhavi numittu message paruraba matungdagi masadu hena laitafam khanglaktre. Yumda mi kanamta laitaba adugi khudongchaba lauraga yumdagi khonglei thuna thogle. Aduga Manipur News ki senior editor Manaubi ki manakta lai. Manaubi matam aduda Madhavi gi mapa iboyaimagi rajniti gi ihauda achoba thodang laukhiba Manipur News ki editor ni. Adubu mahakna khalluba khudingi wangmada mabu nongmai chingdol de lephallaga ahing aduda accident thokpagi paudo achumba waribu kupsin tonganba wari oina namdana report tawhankhibado ngasi su kawba leite. Maru oina thodok aduda chenakhiba misak khudingma ngasidi khukan panganba ole. Miyam mamangda achumba punsibu pamjaba saduna chatlibani. Asigomba leibaki mapi mapa oibasingna maikhum uplaga leibak asibu palibasi nongmadi soidana Manipurbu manghankragani khang. Adubu pumnamak asi khange hairagadi Manaubigi makhuttasu khutlai ama sanglaba matamsi paiduna lagli. Ahing aduda thokhiba accident adugi wari thodok aduda chenakhiba miyoi pumnamak kuiraklaga khutlai ole. Ngasi phawbada wari asi nakong ani suna tahandana leirakpani. Adubu ngasidi Manaubi wari asigi matik chaba misakna thirakpasida mathang kari oirakpa kumhai yenglage haina khankhre. Madhavi shoi hek yaurakpaga hainingba hangningba mayamdo thinthaba tawdana hanglei. Dada nachalna ngasi tadagi nakta laklibase thingmankhre haiba khang. Adubu nachalna pangbi oirupana wakhal anirak khanthaba haitaba oibagi ichagi khongol lirakpase thingdokre. Wado hairaga Madhavi mapi ira chelaklibadu phijiduna taithoi. Manaubi wahai amata hairakte. Madhavi gi matau yengduna le. Madhavi di mapi sinthana machagi mapau hanglei. Dada nachalbu nungsibiragadi nachalgi mateg amukta pangbi. Ai dada da khoirumduna haijane. Wado hairaga Madhavi hena kappi. Manaubi su handang mukti machin kanglei. Kapkanu nangna tasingna nachagi khongol lininglagadi soidana nongmadi nachabu thengnarakini. Accident aduda angang su yaukhibra haibadu nachaldan ottana haibiyo dada. Maibu phina kayam kuina kuptuna thamba yagadageni Madhavi. Nongma natraga nongmadi soidana khangnarakani. Aigi childagi natragasu atopa ama hektadagi khangnarakani. Madumakni nangonda thoklibadu. Asinba migi wahai nakoina na khanghankre Madhavi gi macha accident aduda yaukhide haibadu. Madhavi su kapna Manaubi gi wahai aduda khangningna hanglei. Adudi anghangdudi kadaida. Madumadi aisu khangde. Aigi mitsina uhawbada thodok angangdu yaukhide. Masimadi ai tasena ningsing. Angangdu soidana mapana mafam jaba amada thamlamgadaba mal. Aduga thodok adu accident nate namdana thokankiba thodokni. Madhavi taba ngamshilaktre masadu sor fungalei. Mapisu sinthaba lepte. Ahoinadum birangi ichel kankhalei. Kari accident nate haiba. Kaina aina taribase kari sanglaba matamse aina kari maramgi khangludaba. Karigi aina pumnamakpu thajar. Nangdi awabagi pakta luptuna laikhibana kanana kari tawri haiba khangkhidabani. Nangi naral nate Madhavi. Adudi kanano magi thawoibu laukhiba misaktu kanano nachalda taibiyu dada. Nang tabu ngamlo madumadi haukhraina khando aduga nachagi khongol loina linaba hono. Dada nachalbu amukta nungsibi haibi misaktu kanano haibadu haibi. Mabi thawoibu laukhiba misaktu nachalda amukta khanghanbiyu dada. Nangi na puroiba Sanahal. Ha kari pungang nakle thajaba ngamda Manaubibu munna yengduna le. Matam aduda chungkhaina haikhiba nangdi migi langda thogadawre haiba wahaido ningsinglei. Thuri ngasidi makhongdu yotling thangle nanthokduna chenbasu ngamlaroi. Manaubisu mathang haire. Matam maduda nangi pabungi mafamdagi rajnitigi khudongchaba launaba honabada
ꯅꯪꯕꯨ ꯁꯤꯖꯤꯟꯅꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯁꯅꯥꯍꯜꯒꯤ ꯂꯧꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯅ ꯅꯪꯅ ꯑꯣꯏꯍꯧꯕ ꯑꯗꯨꯕꯨ ngasi ꯐꯥꯎꯕꯗ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯈꯪꯍꯜꯂꯝ ꯅꯪꯒꯤ ꯃꯔꯨꯝꯗ ꯃꯥꯅ ꯀꯔꯤ ꯀꯔꯝꯕ ꯂꯤꯂꯥ ꯁꯥꯟꯅꯔꯤ ꯍꯥꯏꯕ ꯈꯪꯂꯝꯂꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯨꯟꯗꯥ ꯔꯥꯖ ꯂꯤꯡꯈꯠꯇꯨꯅ ꯂꯨꯅ ꯌꯥꯗꯕ ꯗ꯭ꯔꯒꯁꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯋꯥꯈꯜ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯄꯨꯁꯤꯜꯂꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯗꯤꯛꯇꯦꯇꯔꯒꯤ ꯂꯩꯉꯥꯛ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯕꯨ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯐꯤꯕꯝ ꯑꯁꯤ ꯇꯥꯅꯅꯕ ꯃꯁꯥꯅ ꯁꯤꯟꯖꯕꯅꯤ ꯄꯋꯔ ꯄꯥꯏꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯦ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯊꯤꯗꯦ ꯃꯤꯅꯤꯁꯇꯔ ꯃꯥꯏꯆꯧꯕꯨ ꯖꯦꯜꯗ ꯍꯥꯞꯆꯤꯜꯂꯤꯕꯗꯣ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯃꯥꯏꯆꯧꯁꯨ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯣꯏꯕꯒꯤ ꯀꯅꯥꯅ ꯈꯟꯗꯕꯅꯤ ꯃꯥꯏꯆꯧ ꯄꯜꯂꯛꯄꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯕꯦꯒꯇꯒꯤ ꯆꯤꯊꯤꯗꯨ ꯂꯧꯊꯣꯔꯛꯂꯒ ꯌꯦꯡꯍꯜꯂꯤ ꯆꯤꯊꯤꯁꯦ ꯊꯥꯗꯁꯨ ꯑꯃꯨꯛꯇ ꯄꯥꯕꯤꯌꯨ ꯃꯅꯥꯎꯕꯤ ꯆꯤꯊꯤ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯂꯒ ꯄꯥꯔꯤ ꯑꯗꯨꯒ ꯆꯤꯊꯤꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯌꯧꯔꯛꯇꯕ꯭ꯔꯥ ꯌꯧꯔꯛꯇꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯦꯟꯅ ꯆꯤꯡꯅꯔꯤꯕ ꯇꯥꯡ ꯀꯌꯥꯗ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤꯅꯣ ꯃꯥꯏꯆꯧꯕꯨ ꯐꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯂꯥꯛꯈꯤꯕ ꯆꯤꯊꯤꯅꯤ ꯃꯅꯥꯎꯕꯤ ꯆꯤꯊꯤ ꯑꯗꯨ ꯌꯦꯡꯂꯝꯕꯅꯤ ꯃꯥꯙꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ ꯈꯪꯂꯦ ꯆꯤꯊꯤ ꯑꯗꯨ ꯃꯥꯏꯆꯧꯅ ꯊꯥꯔꯛꯄ ꯆꯤꯊꯤꯅꯤ ꯍꯥꯏꯕ ꯃꯥꯙꯕꯤꯁꯨ ꯄꯨꯡꯉꯛꯉꯛꯏ ꯃꯦꯁꯦꯖ ꯑꯣꯏꯅ ꯑꯌꯨꯛꯇ ꯊꯥꯔꯛꯈꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯤ ꯃꯦꯁꯦꯖ ꯑꯁꯤꯗ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯩ ꯊꯥꯈꯤꯕ ꯍꯥꯏꯅ ꯄꯜꯂꯤꯕꯁꯦ ꯃꯁꯤ ꯆꯨꯝꯂꯒꯗ꯭ꯔꯥ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯁꯝꯖꯤꯟꯅꯔꯛꯄꯒꯨꯝ ꯃꯅꯥꯎꯕꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯝꯂꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯇꯧꯗꯨꯗ ꯃꯥꯙꯕꯤꯗꯤ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯅꯥꯎꯕꯤꯁꯨ ꯃꯈꯨꯠꯇ ꯈꯕꯔ ꯑꯃ ꯄꯥꯏꯔꯒ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯕꯔ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯄꯦꯖ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯄꯥꯎ ꯌꯥꯎꯔꯤꯕꯗꯨ ꯌꯦꯡꯍꯜꯂꯤ ꯃꯥꯙꯕꯤ ꯈꯕꯔ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯄꯤ ꯁꯤꯟꯊꯅ ꯌꯦꯡꯂꯤ ꯉꯁꯤꯗꯒꯤ ꯆꯍꯤ 13-15ꯒꯤ ꯃꯃꯥꯡꯒꯤ ꯈꯕꯔꯅꯤ ꯈꯕꯔ ꯑꯗꯨꯗ ꯍꯣꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯨ ꯃꯔꯤꯛ ꯆꯨꯝꯅ ꯏꯔꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯅꯁꯨ ꯁꯦꯡꯅ ꯄꯜꯂꯤ ꯈꯪꯂꯦ ꯆꯤꯡꯈꯩꯅ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯅꯥꯎꯕꯤꯁꯨ ꯃꯈꯥ ꯇꯥꯏ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅ ꯊꯤꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯩ ꯐꯪꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯐꯪꯂꯒ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯒꯦ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯍꯣꯝꯁꯤꯗ ꯃꯥ ꯍꯣꯝꯁꯤꯗ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ ꯃꯆꯥꯕꯨ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯥꯙꯕꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇ꯭ꯔꯦ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯔꯦ ꯃꯆꯥꯒꯤ ꯃꯩꯔꯤꯅ ꯃꯩ ꯋꯥꯏꯔꯦ ꯊꯃꯣꯏ ꯃꯥꯁꯨ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯍꯣꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯌꯦ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯁꯅꯥꯍꯜꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯊꯤꯔꯛꯀꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯆꯠꯇꯨꯅ ꯍꯪꯂꯨꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯩ ꯆꯥꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯝꯗꯨ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯊꯤꯒꯠꯂꯨꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯏꯆꯥꯗꯣ ꯃꯃꯥꯒꯤ ꯃꯁꯛꯁꯨ ꯈꯪꯂꯝꯂꯔꯣꯏꯌꯦ ꯇꯥꯗ ꯇꯞꯅ ꯏꯪꯅ ꯃꯊꯪ ꯇꯧꯒꯗꯧꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯗ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯧꯕꯗꯤ ꯁꯅꯥꯍꯜ ꯑꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯇꯧꯒꯦꯗ ꯉꯝꯕ ꯃꯤꯁꯛ ꯃꯁꯤꯗꯤ ꯀꯥꯎꯊꯣꯛꯀꯅꯨ ꯑꯗꯨꯗꯤ ꯑꯩ ꯍꯣꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯊꯨꯕꯗ ꯊꯤꯗꯣꯛꯅꯕ ꯇꯧꯒꯦ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯣꯏ ꯇꯥꯗ ꯅꯪꯅ ꯁꯤꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯀꯅꯥꯗꯤ ꯈꯪꯍꯧꯕ ꯀꯅꯥꯁꯨ ꯈꯪꯍꯧꯗꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯕꯗ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥꯏꯅ ꯍꯪꯉꯒꯗꯤ ꯀꯔꯤ ꯈꯨꯝꯒꯗꯧꯔꯤꯕ ꯕꯖꯥꯔꯗ ꯆꯠꯂꯨꯏ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯃꯗꯨ ꯌꯥꯔꯣꯏ ꯃꯅꯥꯎꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯙꯕꯤ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ
ꯃꯅꯥꯎꯒꯤꯁꯨ ꯃꯈꯥ ꯇꯥꯏ꯫ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯣꯏꯗꯅ ꯁꯦꯟꯅꯔꯝꯒꯅꯤ꯫ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯒꯅꯤ꯫ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯙꯕꯤ ꯃꯤꯍꯨꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯆꯤꯡꯁꯥꯡꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯏꯟꯅꯔꯦ ꯍꯥꯏꯔꯛꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯒꯤ ꯇꯨꯡꯗ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯗꯧꯕꯅꯤ꯫ ꯅꯆꯥꯕꯨ ꯊꯦꯡꯅꯒꯦ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯥꯙꯕꯤ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨ ꯋꯥꯈꯜꯅ ꯃꯪꯂꯦ꯫ ꯃꯀꯣꯛ ꯐꯥꯎꯕ ꯊꯥꯡꯒꯠꯄ ꯉꯝꯗ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨꯗ ꯉꯥꯊꯔꯒ ꯃꯄꯤ ꯁꯤꯟꯊꯅ ꯃꯆꯥꯕꯨ ꯀꯧꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯅꯃꯥ ꯑꯩꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤ, ꯀꯔꯤ ꯆꯥꯅꯤꯡ, ꯏꯆꯥꯒꯤ ꯃꯇꯧ ꯀꯔꯤꯅꯣ ꯏꯃꯥꯗꯤ ꯀꯩꯁꯨ ꯈꯪꯗ꯭ꯔꯦꯗꯣ꯫ 이마기 붕어 이마부 그리 오일시게네. ꯁꯣꯝꯗꯅ ꯆꯤꯡꯁꯥꯡꯒ ꯊꯥꯖꯒꯗꯣ ꯃꯣꯏꯔꯥꯡꯗꯒꯤ ꯍꯜꯂꯛꯄꯗ ꯃꯇꯝꯗꯨ ꯃꯝꯂꯤ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯆꯤꯡꯁꯥꯡ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯖꯕꯨ ꯂꯛꯅꯕ ꯍꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯌꯥꯝ ꯀꯦꯔꯒ ꯂꯩꯁꯦ ꯑꯩꯒ ꯎꯅꯒꯅꯤ ꯍꯥꯏꯕꯒꯤꯔꯣ? ꯊꯣꯏꯅ ꯀꯦꯔꯛꯄ ꯅꯠꯇꯦ, ꯂꯤꯞꯁꯇꯤꯛ ꯈꯔ ꯀꯥꯖꯜ ꯈꯔ ꯑꯗꯨ ꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯂꯛꯅꯔꯛꯄꯗꯨꯗ ꯊꯥꯖ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯁꯥꯎꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨ ꯗ꯭ꯔꯦꯁ ꯀꯅꯥꯅ ꯂꯥꯛꯏꯁꯤꯗꯤ? ꯑꯩꯕꯨꯗꯤ ꯊꯑꯣꯏꯅ ꯁꯦꯠꯂꯛꯏꯅꯤ ꯅꯪꯅ ꯐꯖꯩ ꯍꯥꯏꯅꯕ꯫ ꯑꯗꯨꯒ ꯃꯑꯣꯡ ꯇꯥꯏꯐꯥꯎ ꯍꯥꯏꯕꯤꯔꯛꯇꯕꯁꯦ ꯑꯩ ꯊꯋꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯋꯥꯇꯥꯗꯨꯗ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯊꯋꯥꯟꯅ ꯐꯥꯎꯕ ꯎꯕꯗ ꯉꯥꯎꯍꯧꯔꯕꯅꯦ ꯑꯩꯁꯦ꯫ ꯑꯁꯦꯡꯕꯩꯔꯣ? ꯐꯖꯗ꯭ꯔꯒꯅ ꯊꯋꯥꯟꯗ ꯍꯦꯛ ꯈꯪꯉꯨ꯫ ꯆꯤꯡꯕꯥꯜꯅ ꯍꯥꯏꯗ꯭ꯔꯁꯨ ꯉꯁꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯠꯂꯣ, ꯌꯥꯝ ꯄꯛꯆꯩ꯫ ꯑꯗꯨꯗꯤ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯎꯅꯕ ꯂꯥꯛꯄ ꯇꯥꯔꯦ꯫ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯊꯕꯛꯁꯨ ꯍꯥꯐ ꯍꯣꯂꯤꯗꯦ ꯑꯗꯨꯝ ꯊꯥꯗꯣꯛꯀꯗꯣꯏꯔꯣ? ꯗꯔꯀꯥꯔ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯊꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯣꯠ ꯀꯝꯇ ꯁꯤꯠꯂꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕ ꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯛꯇꯁꯨ ꯁꯣꯏꯔꯔꯣꯏ, ꯅꯪꯕꯨꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ꯫ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯋꯥꯟꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯂꯛꯀꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯅ ꯍꯔꯥꯎꯗꯣꯏꯅꯤ꯫ ꯉꯁꯥꯏꯁꯨ ꯅꯪꯕꯨ ꯄꯨꯔꯛꯎ ꯀꯥꯏꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯅꯪꯅ ꯍꯥꯏꯗꯣꯛꯄ꯭ꯔꯣ? ꯍꯥꯏꯗꯣꯛꯇꯦ꯫ ꯍꯥꯏꯗꯣꯛꯑꯁꯨ ꯀꯩ ꯀꯥꯏꯒꯦꯅꯦ? ꯏꯀꯥꯏꯖꯗ꯭ꯔꯣ? ꯊꯋꯥꯟꯅ ꯍꯦꯟꯅ ꯍꯔꯥꯎꯗꯣꯏꯅꯤ꯫ ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯀꯩ? ꯅꯤꯡꯒꯧꯗꯣ ꯅꯪꯅ ꯇꯧꯕꯗꯣ ꯇꯣꯛꯑꯁꯦ꯫ ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯏꯕ? ꯈꯪꯗꯦ, ꯀꯩ ꯀꯧꯅꯤꯡꯒꯦ? ꯑꯗꯨꯗꯤꯅꯦ, ꯊꯋꯥꯟꯅ ꯀꯧꯕ ꯇꯌꯥꯏꯗ ꯑꯣꯏꯅ ꯀꯧ ꯍꯥꯏꯔ? ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯇꯌꯥꯏꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯝꯗꯤ ꯇꯞꯁꯤꯜꯂꯨ꯫ ꯀꯩ? ꯑꯗꯨꯗꯤ ꯅꯁꯥꯅ ꯈꯟꯖꯔꯣ ꯌꯥꯔꯦ꯫ ꯃꯣꯏ ꯄꯥꯕꯨꯡ ꯃꯣꯏ ꯃꯄꯥ ꯂꯩꯗꯅ꯫ ꯆꯤꯡꯁꯥꯡꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯝꯕ ꯋꯥꯈꯜ ꯌꯥꯡꯅ ꯍꯤꯡꯕꯒꯤ ꯃꯇꯧꯁꯤ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯊꯥꯖ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯩ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯕꯨꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯅꯤꯖꯩ꯫ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯍꯥꯛꯅ ꯅꯤꯄꯥ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯑꯆꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯗꯧꯕ ꯅꯨꯃꯤꯠꯇꯨ ꯊꯥꯖꯒꯤ ꯊꯃꯣꯏꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯖꯅ ꯇꯞꯅ ꯍꯪꯂꯛꯏ꯫ ꯌꯨꯝꯗ ꯍꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯅꯤ, ꯑꯗꯨꯒ ꯍꯜꯂꯗꯣꯏꯅꯤ꯫ ꯍꯧꯖꯤꯛꯄꯣ? ꯀꯥꯏꯗ? ꯃꯤ ꯑꯃ ꯎꯅꯕꯒꯤꯅꯤ꯫ ꯑꯗꯨ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯃꯐꯝꯂꯣ? ꯌꯥꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗꯅꯤ꯫ ꯁꯅꯥꯍꯜ ꯄꯜꯂꯛꯄꯗꯨꯗ ꯊꯥꯖ ꯃꯥꯏꯊꯣꯡꯗꯨ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯗ ꯌꯦꯡꯂꯒ ꯏꯪꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯕ ꯂꯩꯕꯩꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯗ꯭ꯔꯦꯁ ꯀꯅꯥꯅ ꯁꯦꯠꯂꯒ ꯂꯥꯛꯏꯁꯤꯗꯤ? ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯆꯠꯀꯗꯧꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯦ꯫ ꯅꯠꯇꯦꯍꯦ, ꯊꯕꯛꯀ ꯗ꯭ꯔꯦꯁ ꯁꯦꯠꯄꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯈꯣꯏ꯫ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯤꯗꯨꯗꯤ? ꯀꯥꯏꯗꯩꯅꯣꯍꯦ, ꯑꯩ ꯈꯪꯗꯦꯃꯤ꯫ ꯈꯪꯉꯝꯃꯔꯣꯏ ꯌꯥꯔꯦ, ꯒꯤꯐꯀ ꯄꯨꯔꯒ ꯕꯥꯔꯗꯦꯒ ꯆꯠꯂꯨꯏꯗꯨꯗꯤ?
ꯑꯗꯨꯁꯨ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯕꯒꯤ ꯆꯠꯇ ꯌꯥꯗ ꯆꯠꯂꯨꯕꯅꯤ. ꯌꯥꯔꯦꯀꯣ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯍꯥꯏꯖꯟꯅꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ. ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯂꯛꯏ. ꯊꯥꯖꯗꯤ ꯈꯝꯕꯜꯕꯒ ꯇꯧꯐꯝ ꯈꯪꯗꯕꯒ ꯄꯨꯟꯁꯤꯟꯅꯕꯗ ꯃꯃꯥꯏꯒꯗꯨ ꯁꯨꯛꯂꯨꯞ ꯇꯧꯔꯒ ꯂꯩ. ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯅ ꯇꯞꯅ, ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯌꯦꯡꯈꯤꯕ ꯂꯩꯇ꯭ꯔꯤ. ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯌꯦꯡꯉꯨ. ꯑꯩꯅ ꯑꯩꯁꯦ ꯊꯥꯖꯧ. ꯀꯩꯒꯨꯝꯕ ꯑꯩ ꯂꯩꯇ꯭ꯔꯗꯤ? ꯅꯪ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯂꯩꯇ꯭ꯔꯦꯗꯅ. ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯍꯥꯏꯕꯅꯤ. ꯁꯤꯕ ꯀꯥꯏꯅ ꯂꯥꯏ ꯀꯣꯇꯤ ꯑꯃ ꯂꯥꯛꯑꯒ ꯅꯪꯕꯨ ꯄꯨꯒꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯒꯗꯧꯕ ꯅꯠꯇꯦ, ꯈꯪꯕ꯭ꯔꯥ? ꯊꯥꯖ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯨꯗꯤ ꯃꯣꯃꯣꯟ ꯇꯧꯖꯩ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡꯗꯨ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗ, ꯑꯗꯣ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯆꯠꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯊꯥꯖꯕꯨ ꯌꯦꯡꯂꯒ, ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩ ꯆꯠꯂꯔꯣꯏꯒꯦ. ꯅꯪꯅ ꯑꯔꯨꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯐꯕ ꯑꯆꯨꯝꯕ ꯊꯕꯛ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯟꯗꯦ. ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯂꯩꯇꯦ. ꯉꯥꯜꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯊꯃꯣꯏ ꯀꯥꯏꯕ ꯃꯤꯒꯤ ꯁꯛꯐꯝꯗ ꯑꯣꯟꯁꯤꯟꯈꯤ. ꯊꯥꯖꯁꯨ ꯇꯞꯅ ꯆꯤꯡꯁꯥꯡꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ. ꯅꯪꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯉꯤ. ꯃꯉꯥ ꯂꯩꯕ ꯄꯨꯟꯁꯤꯗ ꯍꯤꯡꯍꯟꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯑꯩ ꯆꯠꯀꯅꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ. ꯅꯪꯕꯨ ꯈꯥꯝꯕꯒꯤ ꯑꯩꯒꯤ ꯏꯇꯤꯛ ꯂꯩꯇꯦ. ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ, ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯅ ꯈꯜꯂꯒꯗꯤ, ꯆꯪꯁꯤꯜꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗꯣ ꯇꯞꯊꯅ ꯆꯠꯄꯤꯌꯨ. ꯈꯣꯡꯊꯥꯡ ꯑꯅꯤ ꯊꯥꯡꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯃꯈꯛꯇꯪ ꯊꯥꯡꯕꯤꯌꯨ. ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩꯗꯨꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯜꯂꯕ ꯋꯥꯍꯩꯅꯤ. ꯆꯤꯡꯁꯥꯡꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ. ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯣꯏꯕꯅꯤꯅ ꯈꯨꯗꯛꯇ ꯊꯥꯡꯗꯣꯛꯄꯒꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨꯕꯨ ꯅꯪ ꯌꯦꯡꯅꯤꯡꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ, ꯊꯥꯖ. ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ. ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯒꯦ. ꯅꯪꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯩꯅ ꯋꯥꯁꯛꯂꯤ. ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯗꯤ ꯊꯦꯡꯈ꯭ꯔꯅꯤ. ꯆꯠꯅꯕ ꯇꯧꯕꯤꯔꯣ. ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ. ꯍꯣꯏ. ꯊꯥꯖꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ. ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯒ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯤ. ꯊꯥꯖ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ. ꯆꯤꯡꯁꯥꯡꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯂꯝꯕꯤꯗ ꯀꯅꯥ ꯀꯅꯥ ꯆꯠꯂꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ. ꯅꯤꯄꯥ ꯃꯥꯗꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗꯨ ꯎꯠꯊꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ. ꯀꯩꯅꯣꯝꯃ ꯄꯤꯔꯝꯒꯦ. ꯀꯩꯅꯣꯝꯃꯁꯨ ꯄꯨꯈꯤꯒꯦ. ꯀꯩ? ꯊꯥꯖꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯨꯁꯤꯕ ꯃꯩꯉꯥꯜ ꯃꯔꯛꯀꯗꯨꯗ ꯆꯤꯡꯁꯥꯡꯅ ꯊꯥꯖꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯤꯔꯛꯏ ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯈꯨꯗꯣ. ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯈ꯭ꯔꯦ. ꯃꯁꯥꯗꯨꯁꯨ ꯂꯦꯡꯕ ꯉꯝꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯒꯥꯔꯤꯒꯤ ꯁꯤꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯉꯤ. ꯃꯤꯍꯨꯜ ꯃꯥꯁꯨ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯈ꯭ꯔꯦ. ꯊꯃꯣꯏ ꯃꯥꯁꯨ ꯇꯅꯤꯛ ꯃꯈꯣꯜ ꯊꯣꯛꯄ ꯍꯧꯒꯗꯧꯔꯦ. ꯆꯤꯡꯁꯥꯡꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ. ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯀꯗꯧꯔꯤ. ꯃꯥꯒꯤꯗꯃꯛ ꯑꯃꯝꯕꯕꯨ ꯅꯥꯊꯩꯔꯒ ꯆꯠꯀꯗꯧꯔꯤ. ꯉꯝꯒꯗꯧꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯅꯕ, ꯄꯨꯝꯅꯃꯛꯄꯨ ꯃꯥꯌꯣꯛꯅꯕ. ꯊꯥꯖꯕꯨ ꯊꯅꯝꯂꯒ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯊꯧꯔꯛꯏ. ꯑꯗꯨꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯍꯜꯂꯣ. ꯀꯩꯀꯩ ꯄꯥꯎ ꯂꯩ? ꯇꯌꯥꯏ. ꯃꯤ ꯑꯃ ꯎꯅꯕ ꯆꯠꯄ ꯃꯥꯜꯂꯤ. ꯀꯅꯥ? ꯃꯥꯒꯤꯁꯦ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯁꯦꯅꯤꯌꯔ ꯏꯗꯤꯇꯔ ꯃꯅꯧꯕꯤꯒꯤ ꯂꯩꯔꯛꯇꯅꯤ. ꯑꯩ ꯐꯣꯇꯣ ꯊꯥꯔꯛꯀꯦ ꯇꯦ. ꯊꯥꯔꯛꯑꯣ. ꯋꯥꯗꯨ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯐꯣꯟꯗꯨ ꯊꯝꯈꯤ. ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯋꯥꯆꯞꯇ ꯊꯥꯔꯛꯂꯤꯕ ꯃꯥꯙꯕꯤꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ. ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯦ. ꯑꯗꯨꯅ ꯆꯤꯡꯁꯥꯡꯁꯨ ꯁꯅꯥꯍꯜꯅ ꯃꯥꯕꯨ ꯗꯤꯅꯔ ꯏꯟꯚꯥꯏꯠ ꯇꯧꯔꯛꯂꯤꯕꯗꯨ ꯃꯇꯥꯡ ꯆꯥꯅꯔꯦ ꯈꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯈꯤ.